अहानबदा कांगपोकपीदा नगासिंगी वा तादबा यारोय एनपीओ नगासिंगी खुन मसिंग खंगदना लैरिबा अमदि नगासिंगी हौरफम ओइरिबा कांगपोकपी डिस्ट्रिक्ट लैबा कनागोम फुरुप अमतना नगासिंगी वा तादना तौनिंगबा तौबा यारोयना नगा पीपल्स ऑर्गेनाइजेशन एनपीओ ना खंगलखि एनपीओ ना थादोरकबा चियोल अमदा सदर हिल शिप एसोसिएशन की कांगपोकपीदा लैबा गोरखा फुरुप की मेंबर खरा कौदुना गोरखा सिंगना पंचायत का मरी लेना थादोरकबा चियोल अमदा युमफम ओइदुना मिफम पांगथोकनाबा होनाबा सि यामना लाइबक थीबन हेरखि पनमयाबदे सदर हिल शिप एसोसिएशन कांगपोकपी डिस्ट्रिक्ट लैबा तोआन तोआन नेपाली खुन निपान की चेयरमैन अमदि सेक्रेटरी सिंह हयेंग अयुकी पुंग 13 कांगपोकपीदा लैबा एसोसिएशन सिगी ऑफिस सुंसोय सोयदना लाकनाबा खनखिबने अमदि करिगुम एसोसिएशन सिना कौरिबसिदा लाक्तबा थोकलाबदि मदुर थोलक पापपत खुदिमा मसा मसाना पुगदबन हैना अकन वार्निंग तौकिबसु लैखिबने एनपीओ की सियोल सिना है फुरुप क्या खुंदादुना लैरिबा कांगपोकपी डिस्ट्रिक्ट नगासिंग की वफम यावदुना करिगुम्बा अरुबा वारेप अमता लौबा यारोय कांगपोकपी डिस्ट्रिक्ट नगासिंग खुन मसिंग यामना लैबकी मथक्ता मफम असि नगासिंग की हौरक लोंदगी लेरक्लबनी गोरखा की खुन खरना लौरिबा वारेप असिना स्टेट असिदा लैरिबा गोरखासिंग की अपुनबा वारेप ओइगदबा नति हैबा वाफम थमलदुना मणिपुर की ओइरिबा फिबम असिदा पामदबा थौदोक थोकनबा सिनबा मानबा थौंग चथगनो लैमिनरिबसिंग मरक्ता अमन अमबु थाजबा मांगनबा थबकसिंग तौगनो हैबा वाफम सियोर सिना फोंदोरक्ली अमरोमदना यूकेएनए की थवोंग यूथ ऑफ ईस्टर्न जोंगम ने यानिंगदि तेज जर्मन हाउकी की कमान मखार सुगी सेक्रेटरी ओइदबा कुकी मिलिटेंट ग्रुप यूनाइटेड कुकी नेशनल आर्मी यूकेएनए ना युमजकसन नुमिता खना भौबा मसुम यामना पांगदबा मीगी लमदा संगसिलकपगी थवोंग अदुबु यूथ ऑफ ईस्टर्न जोंगम ना यानिंगदबा फोंदोखरि सु सेक्रेटरी ओइरिबा केएनएफएमसी की कमांडर इन चीफ की थबक पुना पुना यूनाइटेड कुकी नेशनल आर्मी लुसिंगलिबा जर्मन हाउकी सरोन याबंगम रेमसुम थवोंग असि हक्सिना लवी हाइना दी यूथ ऑफ ईस्टर्न जोंगम न थतरकबा चिरमन हारि थालोन खुंदा यूकेएनए की मिलिटेंट सिंगना लोन यादब मोन लोकल स्कूल अमदा नमदुना लैसिनबा मसुम फोन खुलाई डिस्प्ले तौबकी मथक्ता जेआरए की डेजिग्नेटेड सु कैम ओइरिबा फाइबाबु क्वेश्चन थम्बगी पाउ लेरी थवोंग असि कुमजा इंग्लिश समापन मौद्राग निपान जौमी अमसु कोकिसिंग की मरक्ता खुयक पिनखिबा पीस एकॉर्ड अदु थुगाइरकपनि फिबम असि इंग तप फिबम थुगाइनबा मुक्नबा थोननबा अमसुम जौमी की लमदा लैरिबा मिसम सिंगना अखि अखंग पिबनि कोकी मिलिटेंट सिंगना खुलाई पारगा मफम अदुरा फोंग संगसिलक्तुना मियामले कियन खंगनबा अकिबा पिनबा सथबा थवोंग सु अकन मौंग सुकनेम तोरकली अमरोमदन अमित शाह कौरकपदी स्पीकर सत्यब्रता दिल्ली यौख्रे यूनियन होम मिनिस्टर अमित शाह कौरकपदी मणिपुर लेजिस्लेटिव असेंबली की स्पीकर थोक्सम सत्यब्रता इम्फाल थादोक्तुना दिल्ली यौख्रे मणिपुर लेजिस्लेटिव असेंबली की स्पीकर सत्यब्रता नुंथिलपुंग मिनिट 45 की इम्फाल दिल्ली की डायरेक्ट फ्लाइट इम्फाल थादोक्खिबनि प्रेसना फंगबा पाव अमद स्पीकर सत्यब्रता यूनियन होम मिनिस्टर कौरकलिबदु करी मरमगिनो हैब सबसाना खंगमगमद्रबसु मणिपुर हौजिक थोलिबिरा अमसु मणिपुर हौजिक लैरिबा पॉलिटिकल की सरांगनबा फिबम सिगी मताना खननबा कौरकपु ओइगनि हैबिगी वाफम थाजनारि होम मिनिस्टर उनद्रिगाइदा ngasi Delhi da thungkiba speaker Saitrabhatana hauzik Delhi da leriba BJP ki MLA kharagas unaduna anoba lenga ama sembagi matana wafam kya khanagani haba wafam paladuna BJP ki national gi leader amasum union minister kharagas unaraba yahena thajaba yaba pawmuna makhatari अमरोमदना बिहार मियोनी काप्तुन हलमदि बिहार की सारन डिस्ट्रिक्ट मसक खंगदब खुलाई पाइबिसिन मियोनी नोंमैन काप्तुन हलमले हैना पुलिस न फोंदोखरे थाउदोदु ngara numitang सारन डिस्ट्रिक्ट की पपासिस एरिया दा थोखिबने मदि लेखिद्रबा मियोय सिंग अदुगी ममिंग अमरेंद्र सिंह अमसुम संदु सिंह कवि हैरि पुलिस ऑफिसर हाइकी मखोइना फंगो पावगी मतुंग इन मियोय अनिदो मुफासिल एरिया दा लेबा अरिबा BSNL ऑफिस मनाक्ता बाई तोंगदुना लाखो मसक खंगदब खुलाई पाइबिसिन नोंमैन कापलमने हैरि मणिपुर टॉप चैनल की मैकेदगी अहानबदा कंगलैपाक की मैरागी एडिटोरियल म्यामना थमजरी हौजिक ओइरिबा मणिपुर की लैखा ताबा फिबम असि करंबा लेंगा की मतमदगी ओइखिबनो हाइबदु मियामना खंगफम थुइ मणिपुर की मियामना हौजिक हिंगलिबा असि ओपन जेल अमदा फाजिनदुना थंबगा समनरि मियामना लैखा ताबा पुंसी मेहिंग अमदा हिंगलक्लिबा असि सही एनि हिंजिलक्ली मसिगी मथक्ता मणिपुर थुक्लिबा लाल असिना मरम ओइदुना मयु मैकै तुमना मै थादोपिख्रबा मियोय लिसिंग हुम्फु हेन रिलीफ कैम्प संजफम लौदुना अवाबा पुंसी मरेल अमदा हिंगली मसिगी मथक्ता मणिपुर मियामना मसागी मरमदमदा मनिंग तमना सत्पा ngamdana अवाबा पुंसी अमदी हिंगली ओइरिबा फिबम असि करंबा लेंगाक ससंगी मतमदगी ओइरखिबनो हाइबदु मणिपुर मियाम पुमना खंगफम थुइ मदुना मसिगुम मणिपुर मियाम बु हाइनिंगाय लेतना वहनबा लैखा ताबगी पुंसी मरेल अमदी हिंगलिबा असि मतमदुगी मणिपुर की लेंगाक ससन तौखिबसिंगी अचौबा असोइबा मनि हाइबदु लेबाक मियामना खंगदबनि
aduga Bharat Sangvidhan ki matung ina sahi manga lairaga assembly election pangthoktuna miyam ki mihut khanba matamda marebak miyam bu nungsiba ngamba asengba asumba thabak tawgadaba mirep sing khanduna miyam ki mihut oina thagatnana basu voter oiriba laibak miyam na asetpa phirep lawbu sungani maduna tana senjau paipa miyam bu lalon potkum khanduna lalolakadaba mirep singda matik sabani haiduna miyam gi mamal yamlaba bot adu piraga miyam gi mihur oina thagat khiba tarabadi ngasi manipur miyam na nangliba awabasi adumak nangani haibasi voter oiriba singna khangpam thui haukiba English ani ga kungo humdoi gi me ahumdagi manipur da tholakliba lalasi matamdu popular government ama sangsang launa leiringai matamnani adubo manipur gi apunbu saktam thugairaga separate administration tanbi gi khongjang jangsilakhiba Kuki narco terrorism bu matamdu gi lenga duna mayokna bangam kiti lenga loising gi mamangda misam praja singi mayu mai thaduna Miyoi kya tamthiba miha ta khatpi gi thaba aduma satharakhi matamduda miyam gi lenga ama leina lengak tu gi lusingu oiriba amadi makha thaba lengak loisingna mating thokna mareibak manipur amadi miyam kannana begi lokom to ko thaudang adu lobung kidi khwaidigi pangdaba mitambal haibdu ekhi madugi mahina sahi ani helakpagi matamasi phawba manipur miyamna haifam khangdaba awaba punsi amada mamingtagi oina hingduna leirakhibani aduba haujik sakti painingba amadi lusingbu oiningbana ngaurakpa miyamgi mihut kaya ama yorokpukum tawri makoina anauba lenga ama semnaba hotnaraga lengak tugi lusingba set minister oinaba leijabi thaduna thabak torakpasu adumak leibak miyamgi mamang satharakli maduna anauba lenga ama semlakpa matamda lusingbu oigani haiduna songthurakliba lenga loi khara sigi lamsat sajar adu leibak miyamna yamna gombirna mi yotlamdai matamda mamitagi mapi sinthar ai haibagum hauji oida makoina lusingbu oiningmadagi leibak miyam nungsiba sarakpa loiduna mareibak ningba lengak loisingni haina toksinharakliba si leibak miyamna munna khangpham thui loinana haujung manipur miyamna hainingai leitraba awaba punsi amadi hingliba si karamba lengak singi matamna thokibano matamdugi lengak tugi lusingbu kanana oikhibagi haibadu miyamna nahongnana ningsingu sungani maduna tana ipaipugi paurauda sagol hanjin kaina sai haiba thaudok thoondana bana khwaidigi afabu oigani haibasi leibak miyamna khangpham thui loinana lusingbu oiningba kayana sanarakpa oida padaba lila kayada miyamna amukka hana pangthaduna thawai yauna yengba tarabadi ngasi manipur miyamna sahi ani hena awabagi ipakta iraknaduna mamingdagi oina punsi lelibasi makhatan adumak lenkhigani haibasi khangba sunguni haiba kanglai pakki merag editorial miyamna thamjari Priyas NEET Biology Sangai Pro NTA NEET UG Biology ki admission haujari class 12 thakraba mahiroi singi damakta lakliba NTA NEET UG 2026 ki thani pan gi target course pijari hadiba class singa simatik sana sahi ni pan hena takpada NEET Biology the experience lairaba faculty singa tapigani aikoi na pijari ba khudong saba singa du extra reading material sangdraba si yanaba mawngda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility supizari lakliba megi tang kunga mapangi class hauzaragani yamna nuwairiba mana internally displaced person IDP samadi relief camp da lariba satra singi oinadi phi lawzaroi haujimak lakpiduna mingchan bio Priyas NEET Biology Sangai Pro FCI Road opposite power house da lakpiduna amadi ekhogi contact number 7005534385 natraga 7005376151 da pau phobiro makhasa tharak poina to pa omna wangjing hodamba lakona sahi amada lauro anirak mai pakli Pioneer Club handaki kumasidigi hauduna wangjing hodamba maningamasu mamangi thamna pokwi lakol lawmi singna sangyeng oina law pari kunthra da double cropping tawbada haujing mai pakki lambi romna sangslakuri mai paktabi yadi haiba akanba will power magaloina lawmi singna sangsi sangda babak ye lebak yengkhibadonga sidi law Pau sarong panba horakpadagi lawmi sing haraubagi pangkhai lekhidri law loklagani khalubada lawmi sing asidi momon minok tamjari isam samna lakola sida double cropping mai pakle habi hari masibu mai pakna bohona bada lawmi sing da asawa ithil pikhiba inot hapkhiba amatang hairagadi Pioneer Club wangjing hodamba maningni habada hamama thokoi club asigi thaumi sing lawmi committee ga kusamnaraga double cropping gi phirebasi lawkhibani wangjing hodamba maning amuk mamang lokunda double cropping pekhat pahukiba sigi matangda Pioneer Club wangjing hodama maningi secretary Naurem Ibu Yaima Maiteina pauksi sida hai haukiba inkumja lisingani ga kunga marigi December thada Pioneer Club wangjing amati
lamding amasung kaiden bikhokti ki labukta miyeng thamba social workersing punchilaraga labuk makai panglasi haiba kholaw amaga loinana sangshin ba horakibani masida pioneer club ki thawmi singna asubu thawdang lawruga club asina konba lakol singdagi ahan boina lawrok anirak lokpagi thawrang pekhat paukibani ibo yaimana makhatan hai pioneer club ki mission si mai pakna bhona bada kaiden bikhokti ki social worker case has priyobatra phawdi leiba lainga na lepa mamalda har phanganbana singba hiram kya da asuki matik mating pangbiraki masigi damak lawmi miyangi muhut silaga priyobatra bu thagali pioneer club ki mission si mai pakna bhona rakpada kaiden bikhokti ki social activist case has priyobatra na akhoi isani isabu thabak pijadaba yadi wa culture yokhatabi yadi income generation tawdabi yadi haiba wa khalona sina mangna thamlaga sangsiminasi lawmi sing yokhat minasi makhoi bu ikai khumna saiki mangna hai phawsarong singna makalamna panbatu uraga asuki matik nungai phawi wangjing hodamba maninga masu mamangi lakol asida double cropping hawdok liba sumna lamdam asigi tuan ba mafam singsu hawdok tuna chinjak mi pal tang da iramda manipur am oina bo khona minasi wa culture sagatuna lawmi singda ahel thok sathok puthok alasi lawmi sinmi singna matam pumda mating pangani haibena singba wafam kya thangkhena su pausta palakli amaromdana lawmi singi thauna hapnaba iruhai festival state ki thakta pangthokse Bisnupur district ki sunu suphai khulda iruhai tarabuza haina khangnaba leima haima khalasi khulasi ki khunja singna paktakna thaduna commercial quantity mai pakna puthok pangamlak pagaloina sahida metric ton satruk ena puthok pangam khriamadi lawmi singa puthokliba iruhai sibu puthokliba lawmi singi pung thogat poina khulasi the watermelon festival thangna sei pangthok pangam khriaina farmer club sunu suphai ki president laisam syam kumar na phungdorakli mana makha taradun hai sunu suphai khunja singna makoi ki leijariba lopham singda inglising amaga samapan ga maudraga tarukta gi hauduna iruhai tarabus asi mafam asigi lehau ko yamna sanaba oibana thabokibani hairiba hai makhalasi seasonal fruit oibana laubagi matamda lebak lehau pibadana tana hai makhalasi lawmi singna yonbara sendong yamna phangi maram asna sai khudingi khunja singna iru hayasi sai khudingi puthukpagi sang hengalakpaga loinana manipur miyam da marang kaina yonba madi phangan ngamle haina magna phongdoki magna makha taraduna hai manipur gi oina state levels लाथोख्राबा सिंगमारु ओइना तामेंगलोंगी ऑरेंज फेस्टिवल उखुल डिस्ट्रिक्ट की कसाई लेमन फेस्टिवल मदि इम्फाल ईस्ट की अंद्रोदा पाइनएप्पल फेस्टिवल पांगथोपगुम सुनसिफाइद लौमी सिंग मारंग काइना पुथोपगम लिबा इरु होयसिगिदम स्टेट की थाकता वाटरमेलन फेस्टिवल पांगथोअनिंगबगी अपाम सुमांगना फोंदोखियाना पाउक्सता मखाताना पलकली अदो तेंदना सुना मैम थमजगी हौसकुइनदि मैम पाउस मतांस लुसिनजगे एमस मखाता वनौबा अपडेट मैम पुनंग मिना सेना चैनल सिगी मेकेरिगी मैंग फमदा मखाताना थमजरी